Hello channel meow, welcome back to my another video. Channel meow ko so hanay gi video taram nokchari mayam na video sibu support view ado ai gi video sika soiba ka azar su mayam takpiro ado ngasi gi video sidi ai wari khar sulirage adu gi di akhoi gi papa na riba mafam se papa gi farm house se kai kai lai haidu su jeng minarasi se sajana pale je ubra se sajana mayam pale tu Korino khamen dhari hayudana morok dhari pan dhari kada na kan na thai je jeng sila du layo hau sigai sidi se jai gang sona kan je pan la som dei jena pan nei re kai thai no I khang de ba siga na khamen ngata lai re se chaudra kuli ja ta holli ni khoi ma pa na su tau ba ga ro mi ni sigai siga ma su tau ning ai siga morok ngata ni sina morok ngata ngatra ma se kon je luok na ja dre se morok ngata sida khamen ngata ni sina som da su jeng mo sila cái đó này luộc xin là cái nấm tàu khỏi lấy này comment em chắp phẳng tôi đây xem lấy được số giả là ní dĩnh làm đây hình dạng này là xa lẹ đó lăng thay cái thải nó để cái phát đi gồm thì khởi khởi lấy tạc lì mama chỉ cái thả cái chỉ cái mama chỉ cái thả cái cái số chỉ cái sản thị ta đây gì siga kanchi lembu kai ka thari champra kanchi lembu se ji jau de si loi san ngare mok tol sa ko pani siga hi pa mi myam thare tu thân bi ro sa kai du ge nung si lai ra thab lai go oi halagi yung gi mau sina kai thai no hong de ne ko ma da hameng do soijan ma changge ba tari hangge daw a saji bu gi na kobi mana khara thamme chakhoti sumai ma chai kintu haudi hau ja na prek law da ne se khajali sing ge pot myam thai ni ba hinjang na pinga ta thai ni ba khajali je hameng na nganu jen ga lei ba to tabyang ga lei ba moi cha thok ni dai uri di lei ri se jong sang myam pal hiang to jong sa san ning bai chinau myam no ga ni mo chinau sing hai bi ra o jong sa em pal sa cha no pina ka ne hai myam ga taw jong sa em pal so bra sigara sajana myam nu do bo ko tharang ni chang ni nu sajana myam pal so bra sajana pungna ma bi su lai re ada la sigai na pohong wai asang mui to pal le su siga awa thabi se mana jaw da bi to pal ni awa thabi se sigi zum sina nganu jen kai ka thammi ba ko siga sona kan na chakhum ni ranga chakhum ni de ji sigai siga na kho ma kho pa hi pa na kuli le me ba siga kuli ji kuli lai tare tha do khare mayum da siga hameng me ang le re se zum si mani da hameng da thammi ne ba ba sa phone ga lai re sa phone ja chobi ja to ne ba ya char taw le kintu ja thok to na loi re ji hei jam pa mi khang de ba nu sa sa kala cha thok ko do nu sa kala cha kala to do ji loi na na taw re se la phu pa mi ga ta lai je ba la sin tham me se nan papa na lai pham share to ning bai dum taw ra ko ni ba ko mayam da ando hai meyam wo chia cha de hai li papa lai pham ni ga jeng han ni bai dum mulak pani hojik se ko papa gi salary ta da kulai da ba duna business ju taw ni ba humra salary ta jeng ma ja bra ne hojik kan da ko side income ju mathau tai da na aduna ni thabak taw ba da phajada ba thiroi da ba ni sinau mayam ju paisa thok na bai lambi se macha de loin chawlok doi ni na ko na paisa thok na bai lambi thai ba da mi na no kai no ja sanu paisa pa hoi mathau tai khan ga da ba ne aduna pikpa chawbra business ai di pikpa de hawala ko doi ni mi na nong na ge nong na roi to u paisa paina honna ba tai du na paisa paina ba gi ta mata karbar ma ta ubada hameng loi ba khang de jen loi ba khang nganu loi ba khang de adu ga ikai ni ngai lai te haina thamningi aduna chinang me an su tung han nganu thabak oi haudre haina government thabak oi haudre haina kai khalunu
ꯀꯔꯕꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯔꯕꯥꯔ ꯃꯌꯥꯝꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯇꯧꯔꯒ ꯉꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯁꯤꯕꯨꯗꯤ ꯎꯍꯟꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯑꯩꯅꯅꯦ ꯉꯁꯤꯗꯤ ꯄꯄꯥꯒꯤ ꯄꯤꯁꯥꯔꯤꯁꯤꯗꯒꯤ ꯑꯣꯏꯅꯅꯦ ꯀꯟꯇꯦꯟꯁꯦ ꯁꯦꯝꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯛꯏꯅꯦꯕꯀꯣ ꯑꯥꯗꯁꯨ ꯎꯔꯤ ꯊꯥꯔꯝꯃꯤꯅ ꯎꯔꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯒꯗꯤ ꯂꯩꯔꯤꯗꯨ ꯈꯔ ꯁꯤꯅꯤ ꯑꯁꯤ ꯏꯁꯇꯦꯁꯟꯁꯦ ꯃꯇꯝ ꯑꯃꯗ ꯄꯥꯛꯊꯣꯔꯛꯀꯅꯤ ꯍꯥꯏꯁꯦ ꯅꯥꯀꯟꯗ ꯁꯣꯔꯣꯛꯀ ꯂꯥꯛꯀꯅꯤ ꯍꯥꯏ ꯁꯤ ꯏꯁꯇꯦꯁꯟꯁꯦ ꯎꯕ꯭ꯔꯥ ꯎꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯆꯨꯝꯅ ꯇꯟ ꯍꯧꯔꯒ ꯄꯨꯔꯛꯄꯅꯤ ꯁꯤꯁꯨ ꯆꯥꯛꯈꯨꯝꯒ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯆꯨꯂꯥꯗꯣ ꯂꯩꯇꯕꯅꯤꯅꯅꯦ ꯀꯨꯏꯅ ꯆꯪꯉꯅꯤ ꯌꯨꯝꯗꯒꯤꯁꯦ ꯄꯣꯔꯛ ꯍꯧꯔꯦꯕ ꯁꯤꯒꯅ ꯆꯥ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯇꯧꯔꯤꯅꯦ ꯁꯤꯅ ꯃꯝꯃꯗꯤ ꯆꯥꯔꯔꯣꯏ ꯁꯤꯗꯅ ꯁꯣꯁ ꯂꯩꯔꯦ ꯋꯥꯟ ꯇꯥꯏꯝꯁꯦ ꯄꯨꯔꯛꯏꯅꯤ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯟ ꯆꯥꯅ ꯆꯥ ꯊꯛꯅ ꯋꯥꯔꯤ ꯂꯤꯔꯛꯑꯒꯦ ꯃꯃꯥꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯣꯜꯂꯤ ꯍꯥꯏꯅ ꯂꯩꯕꯁꯨ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅꯁꯨ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯣꯏꯔꯦꯗꯅ ꯍꯥꯏꯅꯤꯡꯕꯕꯨ ꯅꯨꯄꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯩ ꯃꯄꯣꯛꯁꯦ ꯇꯣꯜꯂꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯒ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯣꯏ ꯅꯨꯄꯥꯅ ꯅꯨꯡꯗꯥꯡ ꯊꯣꯛꯄ ꯌꯥꯏ ꯅꯨꯄꯤꯅ ꯅꯨꯡꯗꯥꯡ ꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯈꯛꯇꯤ ꯈꯦꯠꯅꯕꯗꯤ ꯍꯣꯏ ꯂꯩ ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯈꯦꯠꯅꯕ ꯍꯥꯏꯗꯨ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯏꯁꯥ ꯈꯪꯗꯦ ꯏꯁꯥ ꯈꯪꯗꯦ ꯅꯁꯥ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨꯅꯦ ꯃꯇꯤꯛ ꯆꯥꯔꯒ ꯌꯨꯝ ꯄꯥꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯋꯥꯕ ꯀꯌꯥꯁꯦ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃ ꯆꯥꯔ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯆꯥꯍꯜꯂꯤꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯕꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯅ ꯄꯤꯕ ꯍꯥꯏꯗꯤ ꯃꯥꯜꯂꯦꯕꯀꯣ ꯏꯁꯣꯔꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯟꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯦꯛꯁꯤꯗꯦꯟꯀꯌꯥ ꯆꯥꯔꯛꯑꯁꯨ ꯉꯁꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯎꯟꯄꯣꯠ ꯑꯗꯨ ꯑꯗꯥ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯅꯩꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯑꯍꯦꯟꯕꯁꯨ ꯊꯤꯗꯦ ꯑꯩꯉꯣꯟꯗ ꯑꯎꯟꯄꯣꯠ ꯄꯣꯔꯛꯎ ꯈꯣꯠꯂꯛꯑꯣꯁꯨ ꯀꯩꯝ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯎꯟꯄꯣꯠ ꯄꯣꯔꯛꯎ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯗꯣ ꯑꯣꯏꯗꯦ ꯍꯣꯏ ꯀꯅꯥꯁꯨ ꯍꯧꯖꯤꯛꯀꯥꯟꯗ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛꯀꯥꯟ ꯈꯥꯏꯅꯅ ꯍꯜꯂꯛꯏꯕ ꯅꯨꯄꯤꯅ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯏꯕ ꯀꯌꯥꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯅꯨꯄꯤ ꯐꯜꯂꯝꯗꯕ ꯌꯥꯏ ꯑꯅꯝꯕꯗꯗꯤ ꯑꯎꯟꯄꯣꯠ ꯄꯥꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤ ꯀꯌꯥꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯩꯁꯦ ꯈꯅꯥꯎꯁꯦ ꯂꯣꯛꯅ ꯋꯥ ꯆꯥꯡ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅꯀꯣ ꯑꯩꯅ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕ ꯀꯌꯥꯁꯦ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯩꯕꯨ ꯄꯨꯁꯤꯟꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯅ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏꯅ ꯑꯩ ꯍꯥꯏꯗꯣꯛꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯗ ꯂꯣꯏꯅ ꯑꯩ ꯍꯥꯏ ꯃꯣꯏꯅ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝꯗꯣ ꯈꯪꯉ ꯃꯇꯨꯡꯗꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅꯅꯦ ꯊꯥꯒꯠꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣ ꯈꯪꯗꯦ ꯈꯪꯉꯕ ꯑꯩ ꯏꯅꯦꯝ ꯏꯀꯨꯁꯦ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯈꯪꯗꯦ ꯁꯤꯔꯕ ꯈꯪꯗꯦ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨ ꯑꯩ ꯏꯅꯝꯃꯁꯤꯡ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡꯁꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯉꯣꯟ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡꯁꯨ ꯂꯣꯏꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯏ ꯃꯣꯏ ꯑꯍꯨꯝꯅ ꯃꯣꯏꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯑꯩꯒꯤꯁꯨ ꯄꯣꯠ ꯑꯃ ꯊꯨꯡꯉꯛꯀꯗꯣꯏꯅꯤ ꯁꯥꯊꯤꯅ ꯐꯩ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯁꯨ ꯇꯣꯜꯂꯤꯕ ꯀꯌꯥ ꯑꯃ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯅꯥꯁꯨ ꯃꯣꯏꯁꯨ ꯇꯣꯟꯅꯤꯡꯕ ꯑꯣꯏꯔꯝꯃꯣꯏꯕ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯉꯁꯤ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯦꯡꯅ ꯊꯣꯛꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯑꯦꯛꯁꯦꯞꯇꯦꯝꯅ ꯑꯩꯕꯨ ꯍꯥꯏꯗꯤ ꯆꯥꯎꯅ ꯌꯨꯝꯗꯒꯤ ꯂꯨꯍꯣꯡꯕ ꯉꯝꯗꯅ ꯆꯦꯜꯂꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯆꯦꯜꯂꯤꯅꯦꯕꯀꯣ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ ꯌꯨꯝꯗꯗꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯃꯊꯟꯇ ꯄꯣꯛꯏꯌꯦꯕꯀꯣ ꯑꯩꯁꯨ ꯏꯊꯟꯇ ꯄꯣꯛꯏꯅꯦ ꯑꯩ ꯃꯈꯥꯗ ꯅꯨꯄꯥ ꯑꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯈꯩꯅ ꯃꯥ ꯃꯊꯟꯇ ꯃꯊꯛꯇ ꯅꯨꯄꯤ ꯑꯍꯨꯝ ꯀꯣ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃ ꯁꯤꯌꯔ ꯇꯧꯅꯔ ꯃꯇꯨꯡꯗ ꯏꯅꯦꯝꯕꯣꯏ ꯏꯀꯨꯕꯣꯏ ꯌꯥꯅꯔꯒ ꯑꯩꯁꯦ ꯂꯧꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥꯗ ꯍꯥꯏꯖꯔꯒ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯗꯣ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅꯅꯦ ꯂꯨꯍꯣꯡꯕꯗꯣ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯣꯏꯗꯤ ꯃꯣꯏꯅ ꯂꯨꯍꯣꯡꯕꯗꯣ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯄꯥꯝꯅꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯁꯦ ꯆꯦꯜꯍꯜꯂꯦ ꯑꯍꯜ ꯂꯃꯟ ꯌꯥꯔ ꯆꯦꯜꯂ ꯃꯇꯨꯡꯗ ꯑꯗ ꯆꯥꯎꯅ ꯂꯨꯍꯣꯡꯉꯒ ꯄꯨꯁꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯤꯅ ꯉꯁꯤ ꯍꯥꯏ ꯍꯅꯨꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯅꯨꯄꯥꯁꯦ ꯀꯦꯠ ꯂꯥꯎꯕ ꯄꯥꯈꯪꯅꯤ ꯍꯅꯨꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯣꯄꯦꯟꯂꯤ ꯐꯣꯡꯉꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃ ꯊꯣꯛꯑꯁꯨ ꯀꯦꯠ ꯂꯥꯎꯕ ꯄꯥꯈꯪ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯦꯛꯁꯦꯞ ꯇꯧꯕꯤꯅ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯃꯐꯝ ꯄꯤꯕꯤꯔꯤꯁꯦ ꯁꯥꯊꯤꯅ ꯍꯔꯥꯎꯔꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯒꯣꯔꯃꯦꯟ ꯖꯣꯕ ꯈꯛ
ꯇꯧꯍꯧꯗꯕꯒꯤ ꯑꯋꯥꯠꯄ ꯍꯥꯏꯗꯣ ꯏꯁꯣꯔꯅ ꯑꯗꯨꯗꯤ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕꯕꯨ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯏꯅꯦꯝ ꯏꯀꯨꯅ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡꯅ ꯊꯝꯕꯤꯌꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯄꯦꯟꯗꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯏꯆꯤꯟ ꯃꯌꯥꯝꯗ ꯆꯥꯖꯦ ꯍꯩꯔꯣ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯏ ꯍꯥꯏꯅ ꯑꯎꯟꯄꯣꯠ ꯄꯤꯕꯁꯨ ꯉꯝꯗꯦ ꯋꯥꯏꯃꯜꯂꯛꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯃꯛ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗ ꯇꯝꯃꯛꯏꯅꯤ ꯇꯨꯏꯁꯟ ꯊꯥꯔꯛꯏꯗꯨꯅ ꯄꯩꯁꯥꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝꯗꯣ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯄꯄꯥꯒꯤ ꯄꯦꯟꯁꯟꯗꯨꯅꯁꯨ ꯑꯣꯛꯇꯅ ꯑꯩꯈꯣꯏꯁꯦ ꯐꯥꯔꯝꯁꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯍꯦꯟꯕ ꯀꯌా ꯄꯥꯝꯕꯩ ꯃꯔꯝꯅ ꯖꯨꯝ ꯀꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯡꯅꯕ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯤ ꯂꯩꯇꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯅꯥꯁꯨ ꯋꯥꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯄꯣꯟꯇꯦ ꯀꯅꯥꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯤꯡꯗꯕ ꯑꯣꯏꯅꯤꯡꯄꯣꯟꯇꯦ ꯃꯤ ꯄꯨꯝꯅꯃꯛ ꯍꯩꯅꯔꯤꯅꯦꯕ ꯏꯁꯣꯔꯅ ꯃꯤꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯃꯤꯕ ꯀꯔꯤ ꯇꯝꯗ꯭ꯔꯤꯕ ꯀꯔꯤꯝ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯕ ꯀꯅꯥꯁꯨ ꯋꯥꯅꯤꯡꯒꯦꯅꯦꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯈꯟꯊꯕ ꯍꯥꯏꯕꯁꯦ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯈꯟꯊꯔꯒ ꯄꯥꯜꯂꯒ ꯑꯁꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯑꯍꯦꯟꯕ ꯄꯣꯠ ꯍꯥꯏꯁꯦ ꯊꯤꯕꯁꯦ ꯐꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯅꯤꯀꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯑꯍꯦꯟꯕ ꯄꯣꯠ ꯍꯥꯏꯗꯣ ꯑꯩ ꯄꯥꯝꯕꯁꯨ ꯑꯣꯏꯗꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯁꯤꯡꯕꯨꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯠꯇꯅꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯁꯦꯟꯅ ꯈꯪꯅꯒꯗꯣꯏꯅꯦꯕꯀோ ꯑꯁꯤ ꯊꯝꯅꯤꯡꯉꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯩꯒꯤ ꯏꯅꯦꯝꯀꯨ ꯑꯩꯒꯤ ꯏꯅꯝꯃꯁꯤꯡꯁꯤꯅ ꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯩꯉꯣꯟꯗꯅꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯗꯨꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯈꯪꯉꯒꯁꯨ ꯑꯗꯨꯅ ꯑꯩ ꯏꯅꯝꯃꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯤꯔꯥꯏꯕꯁꯨ ꯉꯝꯖꯗꯦ ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯥꯝꯕꯁꯨ ꯑꯣꯏꯗꯦ ꯑꯎꯟꯄꯣꯠ ꯄꯣꯔꯛꯎ ꯑꯗꯨ ꯄꯣꯔꯛꯎ ꯑꯩꯗꯤ ꯒꯥꯔꯤ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯂꯣꯏꯅ ꯁꯦꯝꯕꯤꯔꯤꯅꯤ ꯁꯥꯒꯠꯄꯤꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏꯕꯨ ꯑꯩꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯩ ꯏꯅꯦꯝ ꯏꯀꯨꯅ ꯑꯣꯠꯄ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯣꯠꯄ ꯏꯅꯝꯃꯁꯤꯡꯅ ꯑꯣꯠꯄꯁꯨ ꯀꯩꯒꯨꯝꯕ ꯇꯧꯗꯦ ꯑꯗꯨꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯒꯦ ꯄꯄꯥ ꯁꯤꯡꯖꯨ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯀꯣꯕꯤ ꯉꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯣꯟꯇꯦꯟꯁꯦ ꯍꯥꯞꯅꯤꯡꯉꯥꯏ ꯋꯥꯔꯤ ꯈꯔꯁꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯈꯪꯗꯦ ꯄꯦꯟꯕ ꯈꯪꯗꯦ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯒꯦ ꯆꯥꯅ ꯑꯩꯅ ꯆꯤꯡꯗ ꯄꯥꯏ ꯐꯥꯔꯝ ꯍꯥꯎꯁꯁꯦ ꯀꯨꯝꯃꯛꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯩ ꯍꯜꯂꯅꯦꯕ ꯇꯨꯏꯁꯗꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯍꯜꯂꯅꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯕꯨ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯃꯅ ꯈꯪꯅꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯁꯦ ꯊꯤꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯅꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯁꯦ ꯍꯣꯠꯅꯁꯤ ꯉꯁꯤ ꯑꯩꯒꯤꯁꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯁꯤ ꯂꯩꯇ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯋꯥꯔꯧꯅ ꯑꯦꯛꯁꯦꯞ ꯇꯧꯒꯅꯤ ꯑꯑꯣꯟꯄꯣꯠ ꯄꯣꯔꯛꯎ ꯑꯗꯨ ꯇꯧꯔꯛꯎ ꯍꯥꯏꯅ ꯗꯤꯃꯥꯟꯁꯨ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯥꯅꯤꯡꯗꯦ ꯈꯨꯡꯒꯪꯗꯨꯅ ꯃꯤ ꯂꯩꯔ ꯇꯥꯕ꯭ꯔꯅꯦ ꯃꯝꯖꯜꯂꯝꯅꯤꯅ ꯀꯦꯃꯦꯔꯥꯁꯤꯁꯨ ꯁꯦꯡꯗꯦ ꯇ꯭ꯔꯦꯟꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯄꯥꯅ ꯂꯩꯇ ꯂꯥꯏꯔꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯇꯧꯔꯣꯏ ꯇꯧꯕꯁꯨ ꯇꯧꯔꯣꯏ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯐꯪꯅꯩꯅꯀꯣ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯍꯦꯟꯕ ꯄꯥꯝꯗꯅ ꯅꯨꯄꯥ ꯑꯣꯛꯇꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯑꯃ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯕꯛ ꯐꯅ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯑꯣꯏꯖꯁꯅꯨ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯑꯆꯨꯝ ꯑꯂꯥꯟꯁꯦ ꯈꯥꯏꯖꯔꯛꯄꯅꯦ ꯑꯩꯅ ꯅꯨꯄꯥꯁꯦ ꯉꯁꯤ ꯒꯣꯔꯃꯦꯟ ꯆꯥꯀꯔꯤ ꯈꯛ ꯇꯧꯍꯧꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯊꯝꯕꯤꯗꯦ ꯑꯗꯨꯅ ꯏꯅꯦꯝ ꯏꯀꯨꯅꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄꯁꯨ ꯀꯔꯤꯝ ꯇꯧꯕꯤꯗꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀ ꯑꯗꯨꯝ ꯃꯌꯥ ꯆꯥꯒꯗꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯖꯗꯣꯏꯅꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯋꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯃꯟ ꯀꯌꯥꯁꯦ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎꯁꯨ ꯃꯣꯏꯒꯤ ꯂꯃꯟ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡ ꯏꯅꯝꯃꯁꯤꯡꯒꯤ ꯈꯪꯗꯦ ꯏꯅꯦꯝꯃꯨꯛꯀꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯨꯅ ꯍꯔꯥꯎꯅ ꯊꯝꯕꯤꯕ ꯀꯌꯥꯁꯦ ꯃꯣꯏꯒꯤ ꯂꯃꯟ ꯀꯌꯥꯁꯦ ꯑꯩꯅꯅꯦ ꯁꯤꯡꯕꯁꯨ ꯉꯝꯃꯔꯣꯏ ꯆꯤꯟꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯩꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯏꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯐꯣꯡꯗꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯉꯁꯤ ꯑꯍꯦꯟꯕ ꯄꯥꯝꯃꯦ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯦ ꯑꯣꯠꯂ ꯅꯩꯔ ꯂꯥꯛꯑꯦꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦꯅ ꯀꯩꯁꯨꯝꯕ
ꯀꯩꯁꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯅꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯑꯐꯕ ꯇꯥꯡꯀꯛ ꯂꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯅꯤ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯟꯅꯨꯕ ꯃꯥꯟꯕꯩ ꯃꯔꯝꯁꯦ ꯃꯥꯏ ꯃꯁꯝꯁꯦ ꯌꯥꯎꯗꯕꯅꯦꯕ ꯑꯗꯨ ꯃꯥꯁꯦ ꯋꯥꯡꯁꯨ ꯋꯥꯡꯉꯦꯕ ꯍꯦꯟꯗꯣꯛꯅ ꯋꯥꯡꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯗꯤ ꯃꯁꯥꯁꯨ ꯅꯣꯏꯌꯦꯕ ꯈꯔ ꯍꯧꯖꯤꯛ ꯈꯔ ꯀꯪꯁꯤꯜꯂꯦ ꯑꯗꯨꯅ ꯃꯤꯅ ꯑꯍꯟ ꯃꯥꯟꯕꯩ ꯋꯥꯅꯦꯕ ꯃꯤꯅ ꯑꯍꯟ ꯃꯥꯜꯂꯦꯁꯨ ꯑꯩ ꯁꯥꯎꯗꯦꯗ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯕꯩ ꯃꯊꯧ ꯇꯥꯏꯅ ꯃꯥꯅ ꯀꯩꯗ ꯍꯥꯏꯕꯗꯤ ꯃꯁꯛ ꯐꯖꯔꯒ ꯑꯗꯩ ꯄꯩꯁꯥ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯂꯤꯆꯥ ꯊꯣꯡꯕꯤꯖꯔ ꯅꯨꯡꯗꯥꯡꯗ ꯐꯨꯅꯅ ꯆꯩꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯄꯥꯝꯖꯗꯦꯕꯀꯣ ꯑꯗꯨꯅ ꯁꯤꯝꯄꯜ ꯂꯥꯏꯐ ꯍꯤꯡꯖꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯅꯤꯝ ꯃꯅꯥꯔꯣ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯇ꯭ꯔꯦꯟ ꯃꯈꯣꯟ ꯇꯥꯅꯤꯡꯗꯕꯅ ꯌꯥꯝ ꯆꯥꯔꯒ ꯆꯥꯔꯕꯣ ꯆꯥꯕ꯭ꯔꯣ Ai sao ꯆꯥꯔꯣꯏꯗ ꯇꯟ ꯆꯥꯔꯣꯏꯗ꯭ꯔꯣ ai lỗ thua tani. ꯃꯂꯨ ꯊꯣꯡꯉꯛꯀꯅꯤ ꯀꯥꯏꯅ ꯄꯄꯥ ꯄꯔꯥꯃꯣꯟ ꯆꯠꯈꯤꯕ ꯁꯤꯡꯖꯨ ꯂꯩꯔꯛꯀꯅꯤꯗꯤ ꯍꯥꯏꯕꯅꯤ ꯊꯦꯡꯉꯦ ꯃꯥ ꯂꯥꯛꯄ ꯉꯥꯏꯕꯗꯤ ꯊꯦꯡꯉꯅꯤ ꯌꯨꯝ ꯀꯥꯕꯗ ꯊꯦꯡꯉꯅꯤ ꯍꯥꯏꯕ ꯅꯣꯏꯕꯨ ꯃꯝꯕꯅꯁꯦ ꯀꯥꯍꯟꯅꯤꯡꯗꯦꯕ ꯑꯩꯅ ꯌꯨꯝ ꯆꯠꯂꯒꯁꯨ ꯚꯤꯗꯤꯑꯣ ꯉꯝꯃꯒꯗꯤ ꯅꯝꯃꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯧ ꯏꯊꯟꯇꯅꯤꯅꯅꯦ ꯍꯥꯏꯗꯤ ꯈꯔ ꯕꯤꯖꯤ ꯑꯣꯏꯌꯦꯕ ꯑꯉꯥꯡꯁꯨ ꯆꯦꯟꯕꯅꯤꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯍꯤ 3 ꯃꯈꯥꯏꯗ ꯐꯥꯔꯛꯏꯅꯦꯕ ꯍꯧꯖꯤꯛꯅ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯕ ꯑꯗꯨ ꯂꯦꯐꯦꯟꯅꯒ ꯆꯥꯔꯦ ꯑꯩꯁꯦ ꯃꯧ ꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯈꯪꯅꯔꯤꯅ ꯃꯌꯥꯝꯅ ꯊꯕꯛꯁꯨ ꯈꯔ ꯆꯤꯜꯂꯦꯅ ꯑꯗꯨ ꯃꯌꯥꯝꯅ ꯀꯔꯤ ꯀꯣꯟꯇꯦꯟ ꯇꯧꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯉꯝꯕꯗ ꯁꯨꯝ ꯍꯥꯞꯄꯤꯔꯛꯀꯦꯀꯣ ꯁꯣꯏꯈꯤꯕ ꯂꯩꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝꯅ ꯆꯨꯝꯊꯣꯛꯄꯤꯌꯨꯀꯣ Baba. Baba. Isi. ꯑꯩ ꯁꯪꯒꯣꯝ ꯆꯥꯏ ꯌꯥꯝ ꯄꯥꯝꯃꯦ ꯆꯉꯥꯡ ꯑꯗꯨꯅ ꯆꯉꯥꯡ ꯂꯣꯜꯂꯛꯄꯩꯕ ꯆꯤꯡꯒꯤ ꯀꯣꯕꯤꯁꯤꯅ ꯑꯝꯇ ꯎꯈꯣꯛꯎꯒꯦ ꯇꯣꯡꯉꯥꯒ ꯆꯥꯎꯗꯕ ꯃꯤꯃꯤꯁꯦ ꯅꯅꯥꯎꯅꯤ ꯐꯅꯕꯨ ꯍꯥꯎꯁꯤꯁꯨ ꯃꯝꯖꯜꯂꯦꯕ